ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯤ꯫ ꯋꯥꯔꯤꯒꯤ ꯃꯃꯤꯡꯅ ꯌꯨꯝꯁꯥꯕ ꯅꯨꯄꯥ꯫ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗ ꯅꯨꯄꯥ ꯑꯃꯅ ꯀꯞꯂꯗꯨꯅ ꯍꯥꯏ, ꯑꯩꯒꯤ ꯃꯥꯡꯈꯤꯕ ꯄꯩꯁꯥ ꯍꯟꯖꯤꯜꯍꯟꯕꯤꯌꯨ, ꯑꯩꯒꯤ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯕꯤꯆꯥꯔ ꯅꯤꯡꯊꯧꯅ ꯄꯤꯅꯕꯤꯌꯨ꯫ ꯁꯨꯝꯅ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ, ꯅꯪꯕꯨ ꯀꯅꯥꯅꯣ, ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯏ, ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯨ ꯑꯩꯉꯣꯟꯗ ꯐꯖꯅ ꯇꯝꯃꯨ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯒꯤ ꯃꯤꯡ ꯔꯥꯝꯆꯟ ꯀꯧꯖꯩ꯫ ꯑꯩ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯕ ꯌꯨꯝꯁꯥꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯅꯨꯃꯤꯠ ꯀꯨꯟꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯑꯃꯁꯨꯡ ꯑꯩꯒꯤ ꯅꯨꯄꯤ ꯃꯐꯝ ꯑꯃꯗ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯆꯠꯆꯔꯨꯏ꯫ ꯂꯥꯏ ꯈꯨꯔꯨꯝꯕꯗꯨ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯅꯥꯏꯅ ꯇꯥꯟꯖꯔꯝꯕ ꯄꯩꯁꯥ ꯈꯔ ꯑꯗꯨ ꯌꯨꯝꯗ ꯀꯅꯥ ꯂꯩꯇꯕꯗꯨꯗ ꯊꯝꯂꯝꯃꯕꯗꯤ ꯃꯤꯅ ꯂꯧꯈꯤꯅꯤ, ꯑꯗꯨꯒ ꯄꯨꯔꯒ ꯂꯪꯐꯩ ꯆꯠꯄꯗꯨꯗ ꯆꯠꯂꯕꯁꯨ ꯃꯤꯅ ꯃꯨꯜꯍꯧꯒꯅꯤ ꯈꯟꯗꯨꯅ ꯀꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯀꯥꯖꯤ ꯀꯧꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯗ ꯄꯩꯁꯥꯗꯨ ꯃꯇꯝ ꯈꯔꯒꯤ ꯊꯝꯕꯤꯅꯕ ꯍꯥꯏꯖꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯍꯣꯏ ꯊꯝꯕꯤꯒꯦ꯫ ꯑꯗꯨꯗ ꯑꯩꯅ ꯄꯩꯁꯥ ꯊꯝꯕ ꯆꯠꯄ ꯃꯇꯝꯗ ꯃꯥꯅ ꯍꯥꯏꯈꯤ, ꯔꯥꯝꯆꯟ, ꯅꯪꯅ ꯊꯝꯒꯦ ꯍꯥꯏꯕ ꯄꯩꯁꯥꯗꯨ ꯄꯨꯔꯛꯂꯕ꯭ꯔꯥ? ꯐꯔꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯄꯩꯁꯥꯗꯨ ꯃꯤꯅ ꯂꯧꯊꯣꯛꯈꯤꯗꯅꯕ ꯅꯁꯥꯃꯛꯅ ꯅꯪꯒꯤ ꯈꯨꯠꯅ ꯁꯤꯟ ꯑꯃ ꯐꯨꯗꯨꯅ ꯊꯝꯃꯝꯃꯨ꯫ ꯃꯥꯒꯤ ꯃꯆꯤꯟꯗꯨꯗ ꯃꯤꯅ ꯂꯧꯊꯣꯛꯈ꯭ꯔꯕꯁꯨ ꯅꯪꯅ ꯍꯌꯦꯡ ꯈꯪꯅꯕ꯫ ꯑꯗꯨꯗ ꯔꯥꯝꯆꯟꯅ ꯃꯁꯥꯃꯛꯅ ꯈꯨꯠꯅ ꯁꯤꯟ ꯐꯨꯗꯨꯅꯁꯨ ꯊꯝꯈꯤ꯫ ꯅꯨꯄꯥꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯁꯨꯝꯅ ꯄꯩꯁꯥꯗꯨ ꯊꯝꯖꯔꯝꯂꯕ ꯃꯇꯨꯡꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯄꯩꯁꯥꯗꯨ ꯂꯧꯖꯔꯒꯦ ꯍꯥꯏꯗꯨꯅ ꯆꯠꯂꯨꯕ ꯃꯇꯝꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯔꯥꯝꯆꯟ, ꯅꯪꯒꯤ ꯄꯩꯁꯥꯗꯨ ꯅꯪꯅ ꯊꯝꯃꯝꯕ, ꯁꯤꯟ ꯐꯨꯔꯝꯕ ꯈꯨꯗꯤꯡꯃꯛ ꯆꯨꯝꯕꯔꯥ ꯌꯦꯡꯈꯣ꯫ ꯑꯗꯨꯗ ꯔꯥꯝꯆꯟ ꯃꯁꯥꯅ ꯍꯥꯏꯈꯤ, ꯁꯤꯟ ꯐꯨꯔꯝꯂꯤꯕꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯝꯂꯤ, ꯀꯅꯥꯃꯠꯇꯅ ꯂꯧꯊꯣꯛꯈꯤꯗꯦ꯫ ꯄꯩꯁꯥ ꯑꯃꯨꯛꯇꯪ ꯌꯦꯡꯖꯒꯦ꯫ ꯁꯨꯝꯅ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯄꯩꯁꯥꯒꯤ ꯃꯍꯨꯠꯇ ꯃꯅꯨꯡꯗ ꯅꯨꯡ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗ ꯔꯥꯝꯆꯟꯅ ꯅꯨꯄꯥꯗꯨꯗ ꯍꯪꯒꯠꯈꯤ, ꯀꯔꯤꯅꯣ ꯇꯧꯕꯤꯔꯝꯂꯤꯕꯁꯤꯕꯨ? ꯑꯩꯅ ꯄꯩꯁꯥ ꯊꯝꯖꯔꯝꯂꯒ ꯅꯨꯡ ꯑꯣꯏꯅ ꯍꯥꯞꯄꯤꯔꯝꯂꯦ, ꯀꯔꯤꯅꯣ? ꯀꯥꯖꯤꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯅ ꯄꯩꯁా ꯊꯝꯃꯝꯃꯤꯁꯨ ꯈꯪꯗꯦ, ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯕꯅꯣ ꯑꯩꯉꯣꯟꯗ ꯌꯦꯡꯍꯜꯂꯝꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯗꯤ ꯅꯪꯅ ꯈꯛꯇꯪ ꯊꯝꯕꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯊꯝꯕꯅꯤ, ꯍꯥꯡꯗꯣꯛꯇꯨꯅ ꯂꯧꯈꯤꯕ ꯌꯦꯡꯈꯤꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯅꯪ ꯍꯟꯗꯅ ꯑꯩꯉꯣꯟꯗ ꯏꯔꯥꯟ ꯁꯤꯖꯤꯜꯂꯛꯀꯅꯨ꯫ ꯅꯪꯅ ꯏꯔꯥꯟ ꯁꯤꯔꯛꯄ ꯇꯥꯔꯕꯗꯤ ꯅꯪ ꯃꯐꯝꯁꯤꯗꯒꯤ ꯂꯥꯞꯅ ꯊꯝꯍꯟꯈꯤꯅꯤ, ꯑꯋꯥꯕ ꯇꯥꯍꯟꯒꯅꯤ꯫ ꯁꯨꯝꯅ ꯅꯨꯄꯥꯗꯨꯅ ꯍꯟꯗꯨꯅ ꯃꯉꯣꯟꯗ ꯀꯤꯍꯟꯈꯤ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯔꯥꯝꯆꯟꯅ ꯅꯤꯡꯊꯧꯗ ꯇꯝꯈꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯧꯅ ꯈꯪꯂꯦ꯫ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯔꯥꯝꯆꯟ, ꯅꯪꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯕꯨ ꯅꯪꯅ ꯋꯥꯗꯨ ꯅꯨꯄꯥꯗꯨꯗ ꯃꯔꯥꯟ ꯁꯤꯗꯨꯅ ꯇꯝꯂꯕꯅꯤꯅ ꯑꯆꯨꯝ ꯑꯔꯥꯟꯗꯨ ꯊꯤꯒꯠꯍꯟꯒꯦ, ꯑꯗꯨꯒ ꯃꯥꯅ ꯂꯥꯜꯂꯝꯂꯒꯅ ꯃꯥꯕꯨ ꯆꯩꯔꯥꯛ ꯄꯤꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯥꯟꯕ ꯑꯣꯏꯔꯝꯂꯕ, ꯃꯉꯣꯟꯗ ꯃꯥꯅ ꯂꯧꯗꯕꯤꯗ ꯃꯔꯥꯟ ꯁꯤꯕ ꯑꯣꯏꯔꯝꯂꯒꯅ ꯍꯟꯗꯨꯅ ꯅꯪ ꯆꯩꯔꯥꯛ ꯐꯪꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯣ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯈꯤ꯫ ꯔꯥꯝꯆꯟ ꯑꯃꯨꯛ ꯈꯨꯝꯃꯛꯏ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯣꯏꯗꯕ ꯉꯥꯡꯖꯕ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯑꯆꯨꯝꯕꯅꯤ꯫ ꯑꯩꯗꯤ ꯋꯥꯔꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯅꯨꯄꯤꯗ ꯂꯥꯛꯇꯨꯅ ꯇꯝꯖꯈꯤꯕꯅꯤ ꯍꯥꯟꯅ꯫ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ, ꯏꯅꯤꯡꯊꯧꯗꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯆꯨꯝꯅ ꯌꯦꯟꯕ ꯄꯥꯝꯕ ꯅꯤꯡꯊꯧꯅꯤ, ꯃꯉꯣꯟꯗ ꯋꯥꯀꯠꯆꯔꯨ꯫ ꯑꯗꯨꯒ ꯏꯅꯤꯡꯊꯧꯒꯤ ꯁꯤꯡꯂꯕ ꯄꯥꯎꯇꯥꯛꯂꯣꯏ ꯕꯤꯔꯕꯜꯅ ꯁꯣꯏꯗꯅ ꯑꯆꯨꯝ ꯑꯔꯥꯟꯗꯨ ꯊꯤꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯑꯩ ꯃꯐꯝꯁꯤꯗ ꯂꯥꯛꯆꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯔꯥꯝꯆꯟꯅ ꯅꯤꯡꯊꯧꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯗꯨꯅ ꯇꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯅ ꯕꯤꯔꯕꯜꯗ ꯔꯥꯝꯆꯟꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯃꯔꯝꯗ ꯑꯆꯨꯝ ꯑꯔꯥꯟ ꯀꯅꯥꯅꯣ ꯊꯤꯒꯠꯅꯕ ꯍꯥꯏꯈꯤ꯫ ꯕꯤꯔꯕꯜꯅ ꯃꯥꯅ ꯊꯤꯒꯠꯀꯗꯧꯔꯤꯕ ꯑꯗꯨ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯆꯪꯒꯅꯤ ꯍꯥꯏꯔꯗꯨꯅ ꯔꯥꯝꯆꯟꯗ ꯍꯪꯉꯛꯏ, ꯔꯥꯝꯆꯟ, ꯅꯪꯅ ꯄꯩꯁꯥ ꯌꯣꯝꯃꯝꯃꯤ ꯍꯥꯏꯕ ꯈꯥꯎ ꯑꯗꯨꯗꯤ ꯅꯪ ꯌꯥꯎꯔꯛꯄ꯭ꯔꯥ? ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯄꯨꯔꯛꯄ꯭ꯔꯥ? ꯔꯥꯝꯆꯟꯅ ꯃꯥꯅ ꯄꯨꯖꯔꯛꯏ ꯍꯥꯏꯗꯨꯅ ꯕꯤꯔꯕꯜꯗ ꯄꯤꯈꯤ꯫ ꯕꯤꯔꯕꯜꯅ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯅꯕꯒꯤꯗꯃꯛ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯝ ꯅꯤꯡꯊꯧꯗꯒꯤ ꯅꯤꯖꯈꯤ꯫ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯃꯇꯝ ꯄꯤꯔꯒꯦ, ꯍꯨꯝꯅꯤ ꯁꯨꯕ ꯃꯇꯝꯗ ꯋꯥꯌꯦꯜ ꯆꯠꯊꯒꯅꯤ, ꯗꯔꯕꯥꯔꯗ ꯃꯌꯥꯝ ꯇꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯈꯪꯍꯟꯈꯤ꯫ ꯕꯤꯔꯕꯜ ꯃꯌꯨꯝ ꯍꯜꯂꯛꯇꯨꯅ ꯈꯜꯂꯤ, ꯀꯅꯥꯅ ꯂꯧꯔꯝꯒꯗꯧꯔꯤꯕꯅꯣ ꯄꯣꯠ ꯑꯁꯦ? ꯀꯅꯥꯅ ꯀꯅꯥꯗ ꯃꯔꯥꯟ ꯊꯪꯖꯤꯜꯂꯤꯕꯅꯣ?
ꯑꯆꯨꯝꯕꯅ ꯀꯅꯥ ꯑꯣꯏꯔꯝꯒꯗꯧꯔꯤꯕꯅꯣ ꯁꯨꯝ ꯈꯟꯕꯗ ꯋꯥꯈꯜ ꯊꯣꯛꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯍꯟꯗꯨꯅ ꯔꯥꯝꯆꯟꯗ꯭ꯔꯅ ꯁꯤꯔꯤꯕ ꯃꯔꯥꯜꯗꯨ ꯃꯤ ꯑꯗꯨ ꯃꯔꯥꯜ ꯂꯩꯇꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯟꯈꯤ꯫ ꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯈꯟꯅꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯄꯤꯔꯛꯈꯤꯕ ꯃꯇꯝꯗꯨ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯃꯥꯅ ꯈꯟꯕꯗꯨ ꯀꯅꯥꯅ ꯑꯣꯏꯔꯝꯒꯗꯕꯅꯣ ꯈꯪꯗꯅ ꯍꯧꯈꯤ꯫ ꯑꯅꯤꯁꯨꯕ ꯅꯨꯃꯤꯠꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯍꯨꯝꯁꯨꯕ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯋꯥꯌꯦꯜ ꯆꯠꯊꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯀꯥꯖꯤ ꯑꯃꯁꯨꯡ ꯔꯥꯝꯆꯟꯗ꯭ꯔ ꯃꯈꯣꯏ ꯄꯨꯟꯅ ꯁꯚꯥ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ, ꯀꯥꯖꯤ, ꯅꯪ ꯍꯥꯏꯌꯨ, ꯅꯪꯅ ꯅꯪꯒꯤ ꯃꯔꯝꯗ ꯊꯧꯗꯣꯛꯇꯨꯒꯤ ꯃꯔꯝꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ? ꯀꯥꯖꯤꯅ ꯍꯥꯏ, ꯅꯤꯡꯊꯧ ꯅꯅꯥꯏ, ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯄꯩꯁꯥꯗꯨ ꯂꯧꯈꯤꯕ ꯂꯩꯇꯦ꯫ ꯑꯩꯗꯤ ꯃꯥꯅ ꯄꯩꯁꯥꯗꯨ ꯊꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯛ ꯊꯝꯈꯤꯕꯅꯤ꯫ ꯄꯩꯁꯥꯗꯨ ꯊꯝꯕ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯩꯅ ꯃꯤꯅ ꯂꯧꯊꯣꯛꯏ ꯂꯧꯊꯣꯛꯇꯦ ꯈꯪꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯃꯈꯨꯠꯃꯛꯅ ꯁꯤꯟꯁꯨ ꯐꯨꯍꯟꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯄꯩꯁꯥꯗꯨ ꯊꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯗꯨ ꯄꯩꯁꯥꯅꯤ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯎꯠꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯃꯥꯅ ꯍꯟꯗꯨꯅ ꯄꯩꯁꯥ ꯄꯥꯝꯗꯨꯅ ꯑꯩꯉꯣꯟꯗ ꯏꯔꯥꯟ ꯊꯪꯖꯤꯟꯕꯅꯤ ꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯊꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯅꯥꯗ ꯃꯔꯥꯜ ꯁꯤꯖꯤꯜꯂꯤꯕ, ꯀꯅꯥꯅ ꯆꯨꯝꯕ ꯀꯅꯥꯅ ꯂꯥꯟꯕ ꯑꯗꯨ ꯍꯥꯏꯕꯗꯨꯅ ꯑꯩ ꯍꯥꯏꯖꯒꯦ ꯍꯥꯏꯅ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯏ꯫ ꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯂꯧꯗꯨꯅ ꯒꯣꯄꯥꯜ ꯀꯧꯕ ꯐꯤ ꯇꯨꯕ ꯅꯨꯄꯥ ꯑꯃꯕꯨ ꯀꯧꯁꯤꯟꯈꯤ꯫ ꯅꯤꯡꯊꯧꯅ, ꯕꯤꯔꯕꯜ, ꯊꯧꯗꯣꯛ ꯑꯁꯤꯒ ꯐꯤ ꯇꯥꯏꯕ ꯅꯨꯄꯥ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ? ꯀꯔꯤꯅꯣ ꯅꯪꯅ ꯀꯧꯔꯛꯂꯤꯕꯁꯤꯒꯤ ꯃꯔꯝ ꯍꯥꯏꯌꯨ꯫ ꯕꯤꯔꯕꯜꯅ, ꯃꯔꯤ ꯂꯩꯅꯖꯩ ꯅꯤꯡꯊꯧ, ꯅꯅꯥꯏ ꯍꯥꯏꯖꯔꯛꯀꯦ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯒꯣꯄꯥꯜ ꯀꯧꯏ꯫ ꯒꯣꯄꯥꯜ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯌꯥꯝꯅ ꯈꯨꯠ ꯁꯥ ꯍꯩꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯁꯦꯒꯥꯏꯈ꯭ꯔꯕ ꯐꯤ ꯑꯃꯕꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯈꯪꯍꯟꯗꯅ ꯆꯞ ꯃꯥꯟꯅꯅ ꯇꯥꯏꯕ ꯉꯝꯕ ꯃꯤꯁꯛꯅꯤ꯫ ꯑꯗꯨꯒꯤ ꯃꯥꯒꯤ ꯍꯩꯖꯕ ꯃꯍꯩ ꯑꯗꯨꯕꯨ ꯀꯥꯖꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯂꯥꯟꯅ ꯁꯤꯖꯤꯟꯅꯗꯨꯅ ꯔꯥꯝꯆꯟꯗ꯭ꯔꯒꯤ ꯄꯩꯁꯥ ꯑꯁꯤ ꯃꯍꯥꯛꯅ ꯂꯧꯈꯤꯕꯅꯤ꯫ ꯅꯤꯡꯊꯧꯅ, ꯀꯔꯝꯅ ꯂꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯅꯪ ꯑꯩꯉꯣꯟꯗ ꯁꯟꯗꯣꯛꯅ ꯍꯥꯏꯌꯨ꯫ ꯏꯅꯤꯡꯊꯧ, ꯀꯥꯖꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯔꯥꯝꯆꯟꯗ꯭ꯔꯅ ꯊꯝꯃꯝꯕ ꯄꯩꯁꯥ ꯃꯌꯣꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯁꯤꯜ ꯑꯗꯨ ꯀꯥꯏꯍꯟꯗꯅ ꯁꯦꯡꯒꯥꯎ ꯑꯗꯨꯕꯨ ꯁꯦꯒꯥꯏꯔꯕ ꯃꯇꯨꯡꯗ ꯄꯩꯁꯥꯗꯨ ꯂꯧꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯅꯨꯡ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯒꯣꯄꯥꯜꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯍꯥꯛꯅ ꯁꯦꯡꯒꯥꯎ ꯑꯁꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯤ ꯈꯪꯍꯟꯗꯅ ꯇꯥꯏꯁꯤꯟꯈꯤꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥ ꯑꯁꯤ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨꯒꯤ ꯁꯥꯈꯤ ꯑꯣꯏꯅꯕ ꯑꯃꯨꯛ ꯑꯩꯅ ꯒꯣꯄꯥꯜꯕꯨ ꯃꯐꯝꯁꯤꯗ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯗꯨ ꯍꯥꯏꯍꯟꯒꯦ ꯍꯥꯏꯗꯨꯅ ꯄꯨꯖꯔꯛꯄꯅꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯕꯤꯔꯕꯜꯅ ꯒꯣꯄꯥꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯈꯤ, ꯒꯣꯄꯥꯜ, ꯅꯪꯅ ꯀꯥꯖꯤꯒꯤ ꯁꯦꯡꯒꯥꯎ ꯑꯃꯒ ꯇꯥꯏꯈꯤꯕ꯭ꯔꯥ? ꯁꯨꯝꯅ ꯍꯪꯉꯛꯈꯤ꯫ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯍꯣꯏ ꯇꯥꯏꯖꯈꯤ꯫ ꯑꯗꯨꯗ ꯑꯃꯨꯛ ꯕꯤꯔꯕꯜꯅ ꯍꯪꯉꯤ, ꯁꯦꯡꯒꯥꯎ ꯑꯗꯨꯗ ꯅꯪꯅ ꯇꯥꯏꯕ ꯃꯇꯝꯗ ꯅꯨꯡ ꯌꯥꯎꯕ ꯊꯦꯡꯅꯈꯤꯕ꯭ꯔꯥ? ꯑꯗꯨꯗ ꯒꯣꯄꯥꯜꯅ, ꯑꯩ ꯑꯗꯨꯃꯛꯇꯤ ꯈꯪꯖꯍꯧꯗ꯭ꯔꯦ, ꯑꯗꯨꯕꯨ ꯁꯦꯡꯒꯥꯎ ꯑꯃꯗꯤ ꯇꯥꯏꯈꯤ꯫ ꯑꯗꯨꯗ ꯑꯃꯨꯛ ꯕꯤꯔꯕꯜꯅ ꯔꯥꯝꯆꯟꯗ꯭ꯔꯅ ꯃꯉꯣꯟꯗ ꯁꯤꯟꯅꯈꯤꯕ ꯁꯦꯡꯒꯥꯎ ꯑꯗꯨ ꯎꯠꯂꯗꯨꯅ ꯍꯪꯉꯤ, ꯌꯦꯡꯉꯨ, ꯅꯪꯅ ꯇꯥꯏꯈꯤꯕ ꯁꯦꯡꯒꯥꯎ ꯑꯗꯨ ꯑꯁꯤꯔꯥ? ꯑꯗꯨꯗ ꯒꯣꯄꯥꯜꯅ, ꯍꯣꯏ ꯃꯥꯅꯤ, ꯃꯁꯤꯃꯛꯅꯤ ꯑꯩꯅ ꯇꯥꯏꯖꯈꯤꯕꯗꯨ꯫ ꯑꯗꯨ ꯇꯥꯕꯗ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ, ꯏꯅꯤꯡꯊꯧ, ꯑꯆꯨꯝ ꯑꯔꯥꯟ ꯏꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯂꯩꯔꯦ, ꯑꯔꯣꯏꯕ ꯋꯥꯌꯦꯜ ꯄꯤꯅꯕꯤꯔꯣ꯫ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯌꯦꯜ ꯑꯗꯨ ꯍꯥꯏꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯥꯖꯤ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯍꯥꯟꯅ ꯍꯥꯏꯖꯈꯤ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯃꯥꯒꯤ ꯄꯩꯁꯥ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯃꯤꯍꯧ ꯆꯥꯎꯈꯤꯗꯨꯅ ꯄꯩꯁꯥ ꯑꯗꯨ ꯃꯉꯣꯟꯗꯒꯤ ꯃꯠꯀꯦ, ꯃꯍꯥꯛꯇꯤ ꯑꯄꯪꯕꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯊꯧꯔꯥꯡ ꯑꯗꯨ ꯁꯤꯟꯖꯈꯤꯕꯅꯤ꯫ ꯅꯅꯥꯏ, ꯃꯇꯨꯡꯗ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯇꯧꯖꯔꯔꯣꯏ, ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ꯫ ꯁꯤ ꯍꯥꯏꯖꯗꯨꯅꯁꯨ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯋꯥ ꯇꯥꯈꯤꯗꯦ꯫ ꯃꯍꯥꯛꯄꯨ ꯈꯨꯗꯛꯇ ꯐꯥꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯍꯟꯈꯤ, ꯃꯔꯥꯟꯒꯤꯗꯃꯛ ꯗꯟꯗꯤ ꯑꯣꯏꯅ꯫ ꯁꯤꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧꯅ ꯔꯥꯝꯆꯟꯗ꯭ꯔ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯔꯥꯝꯆꯟꯗ꯭ꯔ, ꯅꯪꯅ ꯉꯁꯤ ꯑꯩꯒꯤ ꯗꯔꯕꯥꯔꯗ ꯂꯥꯛꯈꯤꯕꯁꯤ ꯅꯪꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯗꯒꯤ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕꯅꯤꯅ ꯅꯪꯒꯤ ꯅꯨꯄꯤꯗꯨ ꯂꯧꯁꯤꯡ ꯂꯩꯕ, ꯃꯤꯒꯤ ꯄꯥꯎꯇꯥꯛ ꯑꯐꯕ ꯄꯤꯕ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯅꯨꯄꯤꯗꯨ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤꯒꯤ ꯄꯥꯎꯇꯥꯛ ꯂꯣꯏ ꯑꯣꯏꯅ ꯈꯜꯂꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯒꯣꯄꯥꯜ ꯍꯥꯏꯔꯤꯕ ꯐꯤ ꯇꯨꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯒꯣꯄꯥꯜ, ꯅꯪꯒꯤ ꯍꯩꯁꯤꯡꯂꯕ ꯅꯁꯥꯗ ꯌꯥꯎꯔꯤꯕ ꯑꯗꯨꯒꯤꯗꯃꯛ ꯌꯦꯡꯂꯗꯨꯅ ꯅꯪꯕꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯐꯤ ꯇꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯈꯜꯂꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯅꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯨꯝ ꯍꯟꯖꯈꯤ꯫ ꯃꯈꯣꯏ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯑꯃꯨꯛ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯗ ꯍꯪꯉꯛꯏ, ꯕꯤꯔꯕꯜ,
ꯀꯝꯗꯧꯅ ꯅꯪꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯔꯝꯗ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯕꯤꯆꯥꯔ ꯑꯁꯤ ꯅꯪꯅ ꯄꯨꯊꯣꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯐꯖꯅ ꯍꯥꯏꯌꯨ, ꯑꯩꯁꯨ ꯈꯪꯒꯦ꯫ ꯏꯅꯤꯡꯊꯧ ꯅꯅꯥꯏ, ꯑꯩꯁꯨ ꯀꯔꯤꯅ ꯈꯟꯖꯒꯗꯕꯅꯣ, ꯀꯅꯥꯅ ꯆꯨꯝꯃꯝꯒꯗꯧꯔꯤꯕꯅꯣ, ꯀꯅꯥꯅ ꯂꯥꯜꯂꯝꯒꯗꯧꯔꯤꯕꯅꯣ ꯁꯤ ꯈꯪꯖꯈꯤꯗ꯭ꯔꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯃꯗꯤ ꯄꯨꯔꯥ ꯍꯧꯈ꯭ꯔꯕꯅꯤ ꯈꯟꯅ ꯈꯟꯅ꯫ ꯑꯗꯨꯕꯨ ꯑꯅꯤꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯒꯤ ꯁꯦꯒꯥꯏꯈ꯭ꯔꯕ ꯐꯨꯔꯤꯠ ꯑꯃꯕꯨ ꯒꯣꯄꯥꯜ ꯀꯧꯕ ꯐꯤꯗꯥꯏꯕ ꯅꯨꯄꯥꯁꯤꯗ ꯇꯥꯏꯍꯟꯗꯨꯅ ꯄꯨꯔꯛꯂꯕ ꯃꯇꯨꯡ ꯑꯩꯅ ꯌꯦꯡꯂꯨꯕ ꯀꯥꯟꯗ ꯄꯣꯠ ꯑꯗꯨ ꯐꯣꯠꯂꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯈꯤꯗꯕ ꯑꯗꯨ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯁꯨꯝꯅ ꯄꯣꯠ ꯑꯁꯤ ꯈꯪꯍꯟꯗꯅ ꯐꯣꯠꯄ ꯌꯥꯔꯒꯗꯤ ꯁꯦꯡꯒꯥꯎꯗꯨꯁꯨ ꯁꯨꯝꯅ ꯇꯧꯔꯝꯒꯅꯤ ꯈꯟꯗꯨꯅ ꯐꯤꯇꯥꯏꯕ ꯒꯣꯄꯥꯜꯒꯤ ꯃꯅꯥꯛꯇ ꯆꯠꯂꯗꯨꯅ ꯊꯧꯗꯣꯛꯇꯨꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯍꯪ ꯈꯔ ꯍꯪꯂꯨꯕꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯅꯅꯥꯏꯅ ꯈꯪꯖꯕꯗꯒꯤ ꯏꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯃꯥꯕꯨ ꯁꯥꯈꯤ ꯑꯣꯏꯅ ꯄꯨꯖꯔꯛꯇꯨꯅ ꯈꯨꯗꯤꯡꯃꯛ ꯍꯥꯏꯍꯟꯈꯤꯕꯅꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯏꯅꯤꯡꯊꯧꯅ ꯂꯣꯏꯅ ꯈꯪꯕꯤꯔꯦ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ꯫ ꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯗꯨꯅ ꯄꯨꯛꯅꯤꯡ ꯂꯨꯞꯊꯗꯨꯅ ꯑꯗꯨꯒꯤ ꯐꯣꯟ ꯐꯖꯅ ꯄꯨꯊꯣꯛꯄꯒꯤ ꯍꯩꯅꯕꯤ ꯑꯗꯨꯕꯨ ꯊꯥꯒꯠꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫